ꯌꯥꯏꯁꯅꯥꯗꯣ ꯅꯥꯀꯣꯡ ꯑꯗꯨꯗꯒꯤ ꯐꯣꯟꯁꯨ ꯊꯥꯡꯊꯔꯒ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯗꯨꯒ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯇꯣꯟ, ꯂꯦꯝꯕꯤꯅ ꯃꯥ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯕꯅꯤ." "ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯂꯦꯝꯕꯤ, ꯑꯉꯥꯡꯁꯦ ꯅꯪꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯃꯨꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯃꯁꯥꯒꯤꯕꯨ ꯇꯧꯖꯒꯗ꯭ꯔꯥ? ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯥꯎ ꯐꯪꯖꯗꯕꯁꯤ ꯅꯪꯅ ꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ, ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯕꯁꯨ ꯃꯌꯥꯏ." "ꯏꯃꯥꯇꯣꯟ, ꯄꯣꯠ ꯆꯩ ꯊꯝꯐꯝ ꯈꯪꯗꯕꯗꯨꯗ ꯑꯩꯅ ꯇꯧꯕꯗꯣ ꯍꯩꯒꯗꯕ ꯃꯥꯟꯗꯕꯩꯅꯤ." "ꯅꯪꯕꯨ ꯀꯩꯗ ꯀꯥꯟꯅꯔꯤꯒꯦ ꯍꯥ? ꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯈꯤꯟꯗꯅ ꯂꯩꯈ꯭ꯔꯅꯤ, ꯆꯥꯕꯒ ꯇꯨꯝꯕꯒ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯉꯥꯡꯁꯤ ꯄꯨꯗꯨꯅ ꯆꯠꯂꯒ ꯒꯥꯒꯥ ꯌꯥꯌꯥ ꯂꯣꯏꯔꯦ꯫ ꯃꯤꯇꯥꯡꯕꯤ ꯅꯪꯅ ꯍꯤꯡꯂꯒꯅꯦ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯀꯣꯛ ꯁꯤꯖꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯅꯕꯅꯤ ꯅꯪ ꯂꯩꯔꯒ." ꯀꯟꯃꯜꯂꯤ ꯋꯥꯍꯩꯗꯣ꯫ ꯀꯣꯜꯗꯨ ꯀꯛꯇꯕꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯥꯔꯝꯕꯅꯤ ꯄꯥꯔꯤꯗꯣ꯫ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯑꯇꯥꯕ ꯃꯍꯥꯛꯅ ꯐꯥꯎ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯐꯥꯎꯔꯁꯤꯅꯗꯤ ꯌꯥꯏꯁꯅꯥꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯂꯅꯤ? ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯜꯗꯨ ꯄꯥꯔꯤꯅ ꯀꯛꯈ꯭ꯔꯦ꯫ "ꯏꯃꯥꯇꯣꯟ, ꯑꯩ ꯇꯞꯅ ꯇꯞꯅ ꯂꯣꯏꯁꯤꯟꯖꯔꯒꯦ." "ꯆꯜ, ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ. ꯅꯁꯛꯇꯣ ꯌꯥꯝ ꯎꯠꯂꯛꯀꯅꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯑꯃꯒꯨꯝ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯇꯣꯝꯇ ꯁꯤꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯁꯤꯔ ꯍꯥꯏꯅ꯫ ꯑꯗꯨꯒ ꯆꯠꯂꯒꯅ ꯀꯔꯥꯏꯗ ꯀꯔꯝꯅ ꯃꯇꯣꯝꯇ ꯆꯠꯀꯗꯧꯔꯤꯕ? ꯑꯃꯝꯕ ꯁꯪꯁꯥꯔꯁꯤꯗ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕ ꯅꯨꯖꯥ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥꯁꯤ ꯃꯆꯤꯟꯗ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯗ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯁꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ꯫ ꯂꯦꯝꯕꯤꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒ ꯐꯦꯁꯕꯨꯛꯀ ꯌꯨꯖꯔꯅꯦꯝ ꯃꯤꯗꯒꯤ ꯍꯪꯂꯛꯄꯗꯨ ꯀꯟꯅ ꯊꯤꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯦꯡꯕꯗ ꯎꯔꯦ ꯃꯥꯂꯦꯝꯉꯥꯟꯕ X ꯍꯥꯏꯔꯒ ꯍꯪꯂꯝꯃꯤ꯫ ꯐꯦꯁꯕꯨꯛꯇ ꯄꯣꯁ ꯇꯥꯕ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯄ꯭ꯔꯣꯐꯥꯏꯜ ꯂꯣꯛ ꯊꯝꯗꯕ ꯑꯣꯏꯕꯅ ꯆꯪꯂꯒ ꯊꯥꯒꯠꯂꯤꯕ ꯃꯌꯥꯝꯗꯨ ꯃꯊꯪ ꯌꯦꯡꯂꯤ꯫ ꯐꯣꯇꯣ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯂꯝꯃꯤ꯫ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯃꯌꯥꯝꯗꯨ ꯌꯦꯡꯂꯒ ꯃꯇꯣꯝꯇ ꯅꯣꯛꯆꯩ꯫ ꯑꯁ, ꯄꯤꯛꯏꯀꯥꯟꯗꯒꯤ ꯄꯣꯁꯇꯤ ꯑꯗꯨꯝ ꯇꯥꯔꯛꯄꯖꯥꯠꯅꯤ꯫ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗꯖꯥꯠꯂꯥ? ꯏꯔꯥꯡꯒ ꯇꯧꯕꯒꯤ ꯃꯃꯤꯒ ꯑꯝꯇ ꯇꯥꯗꯦꯅꯦ꯫ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯂꯒꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯇꯨ ꯐꯠ ꯊꯥꯖꯤꯜꯂꯤ꯫ ꯁꯣꯝꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯐꯣꯟ ꯃꯦꯠꯄ ꯂꯝꯗꯥꯡ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯔꯤꯀ꯭ꯋꯦꯁꯇꯨ ꯃꯥꯁꯨ ꯐꯦꯁꯕꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯊꯥꯏꯅꯒꯤ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯁꯨꯒꯠꯄꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯍꯥꯞꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯅꯨꯡꯁꯤ ꯃꯇꯧꯗꯣ꯫ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯔꯤꯀ꯭ꯋꯦꯁ ꯊꯥꯔꯛꯄꯗꯨꯗ ꯃꯥꯁꯨ ꯔꯤꯀ꯭ꯋꯦꯁ ꯑꯗꯨ ꯑꯣꯛꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯂꯦꯝꯕꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯂꯒ ꯂꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅꯒ ꯃꯥꯂꯦꯝꯅ ꯈꯪꯍꯧꯗ ꯔꯤꯀ꯭ꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯏꯔꯥꯡꯒꯤ ꯇꯦꯟ ꯀꯥꯞꯄꯒꯤ ꯆꯦꯞꯇꯔꯅ ꯍꯌꯦꯡ ꯇꯨꯝꯃꯒꯦ ꯃꯥꯏ ꯗꯥꯔꯂꯤꯡ, ꯒꯨꯗ ꯅꯥꯏꯠ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯗꯦꯅꯤꯌꯦꯜꯗꯨ ꯕꯖꯥꯔꯗ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯄꯥꯝꯕ ꯄꯣꯠꯆꯩꯗꯨ ꯌꯦꯡꯂꯤꯉꯩꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯗꯨ ꯇꯥꯔꯛꯏ꯫ "ꯄ꯭ꯔꯤꯌꯥꯅꯤ꯫ ꯁꯤ ꯃꯆꯨꯁꯦ ꯐꯖꯗꯦ, ꯑꯃ ꯌꯦꯡꯒꯦ. ꯑꯁꯤꯗꯒꯤ ꯀ꯭ꯔꯤꯝ ꯃꯆꯨꯒꯤꯁꯨ ꯑꯣꯏꯅ ꯄꯤꯕꯤꯌꯨ." ꯑꯃꯃꯨꯛ ꯍꯥꯏ, ꯑꯃꯃꯨꯛ ꯍꯥꯏ꯫ ꯏꯃꯥꯗꯤ ꯀꯣꯛꯀ ꯉꯥꯎꯔꯦ꯫ ꯂꯩꯒꯗꯕꯗꯣ ꯑꯃꯅꯤ ꯀꯣꯛ ꯂꯩꯈ꯭ꯔꯣ꯫ ꯌꯥꯏꯁꯅꯥꯒꯤꯁꯨꯅꯦ ꯈꯔ ꯌꯦꯡꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯃꯤꯔꯣ ꯏꯃꯥ? ꯊꯕꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯑꯝꯃꯤꯅꯤ. ꯑꯃꯁꯦ ꯃꯋꯥ ꯄꯦꯠꯂꯦꯅꯅꯦ ꯉꯁꯥꯏꯗꯩ ꯉꯥꯡꯂꯝꯃꯤꯅꯤ." "ꯏꯁ, ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯃꯋꯥ ꯄꯦꯠꯄꯤꯒ ꯇꯧꯔꯤꯕ?" ꯋꯥꯍꯩꯗꯨꯗ ꯄ꯭ꯔꯤꯌꯥꯗꯨ ꯃꯃꯤꯠꯇꯨꯅ ꯗꯦꯅꯤꯌꯦꯜꯗ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ? ꯎꯗ꯭ꯔꯣ ꯑꯩ ꯁꯛꯁꯦ? ꯁꯤꯗꯅꯤ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯅꯩꯁꯦ. ꯑꯊꯤꯕꯤ ꯅꯪꯅꯗꯤ ꯀꯥꯏ ꯈꯪꯂꯅꯤꯒꯦ?" "ꯑꯍꯥꯍꯥ, ꯁꯛꯇꯥꯗꯨꯒ ꯐꯖꯔꯦꯗ, ꯑꯣꯝꯂꯦꯠ ꯃꯨꯟꯗꯕ ꯃꯥꯜꯂꯗꯅ." ꯅꯨꯄꯥꯗꯣ ꯂꯥꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯎꯅꯕꯗ ꯃꯔꯩ ꯍꯦꯟꯅ ꯇꯧꯅꯔꯛꯂꯤ꯫ ꯊꯕꯥꯗꯨ ꯀꯞꯇꯦꯗ ꯈꯥꯛꯂꯕꯅꯤ꯫ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫
Hey, maray tawbudo wadribra. Asapot amam charusila waramani. Anido maray tawdawdana lakpana achapot chafam amada changlaga puna chaminari. Unabada maray tawnabagi wani. Daniel manadi Priyabu nungsizabani. High school amadi secondary matamda Priya hairakpa khuding Daniel na kadar tawraga amata koihandana lakpani. Nupa magi ingaw ngawba matawsi Priya na di mabu nungsi haiba khanglamde. Ichadi karangkan changba taraba. Sida sum pabunggi thabak siyang sila larani atoba chalaroi ma. Hoida maduna hina pharani. Napabungdo matomda honabada waramlani. Nangna mateng pangzaradi pharani. Ho kaisu bakcharo nangna tawbada adugi sarukne foreign ngaw chu chal. Ngawbai matam hele gyana muktaragi aina ga nairakpado yengjawi bema. Anidugi matawduda thabadu nokmi nungsina yengjari. Ngarang yaisna da haikiba chaikiba mayamduna paridu thabak tawbuda khoijangdri. Yaisna gi khanbada nungaitabana loi migisu imung ama lairibani. Pangal thokna pambom tingluba sungamda tumin ungduna phamli. Somda pibarel do office tagi nganna halai. Machana nganta halakpaduda laimana wa hanglai. Kari numit no yumdaga nganta halai sina. Ekhoi ima sigi kochi sidiba yumda nganta halakpaga yadabraba isi. Nachanupi laikibani kari no semhalaga chaselu. Pibarel do masadu inam namlabani thabak chatlubagi hainadraduna iru luthoklaga magi phamungda kakhatlaga hippi. Iru lurubaduna hinjinbagum tawre. Mabungdo makhada kumlak mandabaduda chanudu coffee cup amaga chanaba khara puraga kare. Kagi thongdu hanglaga changlakpadu ure. Pibarel na hiptuna lairambadu prabab changsilaga kaure. Yambong, se coffee pure. Kaubuda kaishu hairaktabaduda Pibarel gi marai bakta makutu thamni. Masado sagatlami makhada prapra kumlaklaga hida khara lauduna amukarai. Mana athua kaigini haidana hidak makhal sunaba thambani. Mayumda mina yengba lakpada pinaba haidana su thamlami. Yambong, se khara chaselo aduga hidak si chanaba. Pibarel do haudoklaga hidak ama pise. Ai ginger tea semluge achapot se khara chaselo hidak atai su chanaba. Wahaido hairamlaga makhada kumlai. Imasi akhoi yambung no masayam sawe amta changbiramu ai kai no khara chaba yaba kita semlake. Hema kayam kana ngamdabado ne hoi ima yingbiruragi. Chanuna kaino semlaga kare laimana fi amonba macha amana Pibarel gi marai baktoda nanthok pirami. Hidak singdo pizza chanu phagiyoi kayoi haire. Anaba sipo haining dene matu leidan anaba yengbini sunataba. Anaba khangba su haitaba mana so anaba ga su lotpa sai. Hai nabungse pothazarasanu kiamta hairuranu. Ngahak leiradine amadu so laani. Amuk changlaga karan turani hai haudabaga yaponte. Hoi yambungi thongzindane gar taraga leirage. Masidi ba. Somda malengan bado office halakpaga fresh oitoklaba matung famungda longni hiptharaga phone do lauthoklaga yeng. Notification mayam ama leirami sum yengbada lembigi text ama leirami. Hi. Malem su reply do khudakta halle. Hello. Kai mingauge. Malengan ba kawi nangidi. Egidi lembi kawi. Malengan baso bit amada text do nokmi thane. Tanjadu da Priyado mabunggi manakta lai. Ure. Malengan do na nokmi tawraga phone met libado. Priyado tamna changlaklaga. Dada, kedoino. Hoima. Os. Mibu kanana no ai kaunage. Samain kaudradi kamain kaudoiba mana matong khangzaraga. Natte kari aron ba tawbaino adyam thina khangliduna. Khangbu khudingma aron ba loin tawbai oram tari ne dude. Yarese chakchawrase law. Hoi lagi cholamo. Phat law ko amoga mo no fe tawdana leir horani. Hoi he lagi.
ꯄ꯭ꯔꯤꯌꯥꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯨꯝꯊꯔꯛꯏ ꯅꯨꯄꯤꯒ ꯏꯔꯥꯡ ꯇꯧꯕꯒ ꯃꯥꯜꯂꯤ ꯃꯍꯨꯝꯒꯗꯤ ꯍꯩꯃ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤꯗꯨꯅ ꯅꯕꯨꯡꯗꯤ ꯍꯣ ꯈꯪꯗꯦ ꯃꯇꯣꯝꯇꯅꯦ ꯐꯣꯟ ꯃꯦꯠꯂꯒ ꯅꯣꯡꯃꯤ ꯇꯧꯔ ꯂꯩꯍꯧꯕꯅꯤ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯦ ꯃꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯑꯩꯗꯤ ꯃꯌꯨꯝ ꯄꯥꯟ ꯈꯪꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯅꯦ ꯅꯃꯧ ꯌꯥꯝ ꯄꯥꯝꯕ꯭ꯔꯕꯨꯅꯦ ꯃꯍꯥ ꯇꯧ ꯉꯝꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯃ ꯐꯪꯂꯗꯤ ꯅꯃꯧꯒ ꯂꯣꯏ ꯈꯤꯅꯤ ꯏꯃ ꯁꯨꯅꯤꯡꯒꯦꯔ ꯁꯨꯅꯤꯡꯂꯣꯏꯔꯅꯦ ꯃꯌꯨꯝꯕꯨ ꯄꯥꯟꯕꯕꯨ ꯈꯪꯂꯗꯤ ꯐꯔꯕꯅꯤ ꯏꯃꯥ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯀꯨꯝꯂꯛꯏ ꯃꯥ ꯀꯨꯝꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣ ꯆꯥꯛꯆꯥ ꯃꯥꯡꯁꯤꯗ ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯔꯝꯂꯤꯁꯤꯅ ꯃꯔꯩ ꯇꯧꯕ ꯅꯠꯇꯦꯗ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯕꯅꯤ ꯀꯩ ꯋꯥꯔꯤ ꯑꯔꯨꯕꯅꯣ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯗꯗꯥꯒꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗꯨꯗ ꯃꯥꯂꯦꯝꯗꯨ ꯈꯪꯍꯥ ꯍꯥꯔꯛꯏ ꯍꯩꯃ ꯇꯞꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯇꯨ ꯎꯔꯕ ꯂꯨꯍꯣꯡꯕ ꯍꯥꯏꯐꯦꯠ ꯄꯜꯂꯛꯄꯗ ꯍꯥꯗꯅꯒ ꯇꯧꯔꯤꯁꯦ ꯁꯤꯗꯕꯨ ꯀꯗꯥꯏꯗꯩ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯏꯃꯥ ꯀꯥꯟꯅꯗꯦ ꯏꯃꯥꯒꯤ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯑꯃ ꯊꯤꯍꯧꯕꯅ ꯐꯔꯅꯤ ꯍꯩꯄꯥꯁꯦ ꯑꯣꯟꯊꯣꯡ ꯁꯥꯈ꯭ꯔꯦꯗ ꯑꯩꯒꯤꯗꯤꯅꯦ ꯏꯁꯥꯅ ꯑꯗꯨꯝ ꯊꯤꯖꯅꯤ ꯑꯣꯏꯔꯅꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯍꯟꯗꯛꯇꯤ ꯁꯣꯏꯔꯔꯣꯏꯗꯕꯅꯤ ꯏꯕꯦꯝꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯣꯂꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯄ꯭ꯔꯤꯌꯥꯒ ꯊꯕꯥꯒꯗꯨ ꯃꯥꯂꯦꯝꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯗꯗꯥ ꯅꯪ ꯑꯁꯦꯡꯕꯩ ꯅꯨꯄꯤ ꯀꯣꯏꯔꯕꯣ ꯀꯣꯏꯗꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯗꯥꯁꯦ ꯅꯨꯄꯤ ꯀꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯃꯥꯏ ꯃꯇꯧꯁꯦ ꯌꯥꯗꯦꯕ ꯌꯥꯔꯦ ꯏꯕꯦꯟ ꯆꯥꯛꯇꯣ ꯁꯠ ꯆꯥꯁꯤꯜꯂꯨ ꯉꯜꯂꯤꯉꯩꯗꯅꯦ ꯆꯖꯤꯛ ꯇꯥꯔꯅꯤ ꯑꯩꯗꯤ ꯑꯣꯛꯂꯦ ꯍꯩ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯥ ꯅꯪꯕꯣ ꯊꯜꯂꯦ ꯃꯤꯌꯥꯝꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯁꯤꯔꯒ ꯇꯣꯏꯅ ꯎꯅꯕ ꯆꯠꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯔꯤꯅꯤ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯤ ꯉꯁꯤꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯥꯔꯤꯒ ꯎꯅꯔꯝꯃꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯏꯔꯣꯟꯕ ꯆꯥꯔꯛꯏ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯨꯏꯅ ꯎꯗꯕꯒꯤꯔꯥ ꯃꯌꯦꯡ ꯈꯔ ꯇꯥꯕ ꯃꯥꯜꯂꯤ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯗꯗꯥꯅ ꯇꯣꯏꯅ ꯎꯗꯕꯒꯤ ꯏꯌꯥꯡ ꯀꯪꯁꯤꯟꯕ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯄꯥꯔꯤꯅ ꯌꯥꯏꯁꯅꯥꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯋꯥꯔꯕꯣ ꯅꯪꯕꯣ ꯌꯥꯏꯁꯅꯥꯗꯨ ꯇꯞꯅ ꯃꯣꯡ ꯍꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯥꯃꯨ ꯑꯣꯏꯗꯅ ꯂꯩꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯅꯧꯕ ꯑꯋꯥꯕ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯥꯗꯣ ꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯨꯔꯒ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯖꯩ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯔꯣ ꯅꯪ ꯋꯥꯕ ꯐꯅꯕ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯌꯥꯏꯁꯅꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯅꯕꯨ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯁꯦꯡꯂꯕꯣ ꯄꯨꯔꯒꯦ ꯉꯁꯤ ꯍꯦꯛꯇ ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏꯍꯦ ꯑꯩꯈꯣꯏ ꯂꯦꯝꯕꯤꯅ ꯃꯇꯤꯛ ꯆꯥꯕ ꯉꯥꯏꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯑꯣꯏꯅ ꯉꯥꯏꯔꯨ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯅ ꯃꯤ ꯑꯣꯏꯕꯗꯣ ꯑꯩ ꯉꯥꯏꯈꯤꯒꯦ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕꯣ ꯌꯥꯔꯦꯀꯣ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯈꯜꯂꯛꯀꯅꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯂꯦꯝꯕꯤ ꯉꯥꯏꯔꯝꯂꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯒ ꯌꯥꯏꯁꯅꯥꯕꯨ ꯊꯤꯟꯕꯤꯔꯝꯃꯤ ꯌꯨꯝ ꯆꯪꯂꯛꯄꯗ ꯒꯤꯗꯜꯗꯨ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯗꯤ ꯒꯤꯗꯜ ꯎꯕꯗ ꯇꯜꯂꯗꯨꯅ ꯃꯆꯦꯕꯨ ꯏꯃꯨꯡꯗ ꯄꯔꯞ ꯄꯨꯁꯤꯜꯂꯝꯃꯤ ꯃꯤ ꯂꯩꯔꯤꯒ ꯈꯪꯗꯈꯩ ꯃꯃꯤꯠꯇꯨ ꯌꯥꯏꯁꯅꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯏꯪꯒꯤꯠ ꯈꯪꯕꯤ ꯃꯨꯈꯤꯅ ꯂꯦꯝꯕꯤꯕꯨ ꯍꯣꯁꯇꯦꯜ ꯆꯪꯈꯤꯕ ꯉꯥꯏꯔꯤꯕꯅꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯇꯥꯃꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯒꯤ ꯁꯔꯨꯛ 3 ꯂꯩꯃꯁ ꯑꯣꯔꯤꯖꯤꯟꯅ ꯍꯦꯟꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯅꯦ ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯃꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯌꯥꯝꯕ ꯂꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯀꯩꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯄꯥꯕꯨꯡ ꯍꯣꯏꯒ ꯇꯥꯟꯅꯔꯒ ꯌꯦꯡꯂꯒꯦ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯂꯧ ꯂꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯣꯏꯅꯦ ꯅꯪꯅ ꯃꯤ ꯈꯔ ꯂꯩꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯐꯅꯕꯗꯨ ꯌꯦꯡꯂꯛꯎ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨꯔꯣ ꯅꯣꯡ ꯅꯤꯅꯤ ꯄꯤꯕꯥꯔꯦꯜꯅ ꯉꯝꯗꯕꯤ ꯂꯩꯈꯤꯕꯗꯒꯤ ꯊꯕꯛ ꯃꯐꯝ ꯑꯌꯥꯝꯕ ꯃꯥꯂꯦꯝꯉꯥꯟꯕꯅ ꯂꯣꯏꯅ ꯌꯦꯡꯁꯤꯜꯂꯝꯃꯤ
office-tagi halakpaga lembina gari ngaiduna leplibadu uri manaktuda phat kamlaga kaure lembi natro nangbo lembidu malenganba oirambaduda khara pakhalap tawi nokmi tawraga khumlai mani dada kana ngaino thinbiram lage dana lao gari ngairambani yarani da lao thinbiramage lambi suthoi lembi su ikai hoi haiduna phamkhre malemdu gari thauna wa hangle nungtigi line da college satpra nangbo chate da ngasi do agi gari do yadraba aduda line da lakpani kai mathel charaba kangsoi chare dadadi chaka charakte da thabak nanglaroin chelakpada thabak nangamlaga chaba thakpa matam naidaba se yam phattabani ko handak se thabak maphamgi mapudo nara laikhraba aduda aina yam hotnaba adugin lembidi malenganbana FV-gi warido haudorakadra haina yam pakhatlabani madu haudoktanaba haiduna wahang manam hangjile magi mong khanglaba malemdo mapukningda nokje lembina wa mayam ama nganglaga wa mayam ama hairaga lakpana uchina chin mayum yawre mukle haurage dada thinbirakpagi thank you hoi nachedo khara phajana yengbiu hoi dada lembidu nang hauraroi matagum parap chensinkhre mataududa malemdu nokfed yenglaga masu chatkre somda chanudu anaba seba taurira isaulangira khangdre matu se thiramladi pharoidraba seba subi se matuna loi hona raudawne base sidani ariba se kaisu kanade harise opala pal oidana liraga kanani sunataba ngamjadre hospital da bu chatkadra yumgi bu honagadra ekhoi ma sida yumgi thabak tawnaba miyamta thamse habesu yade aina sauninglaktana ne nupa phabam thiraga full sexy da oni yum pathokini konoi kaino kitchen du dana tomta wari sanari duna sono ga jurabo nangbo hoi noi myang gi hona badane sono jure